Singda khongbal kuki singna bom masing khangdana kaptharakre bunker kaya thugaikhre kuki militant sire haidana thajanari ngasi nungthil chawrakna pung 3:30 rom taba matamda harauthel amadi koktruk maning singsanga tainina leiriba kangpokpi district ki manung chanba Singda khongbal gi singi saruk singdagi kuki militant singna thangnana leiriba maitei singda masing khangdaba bom kaptharaktuna landarakre kuki singna bom amadi nomai kaptharakiba asida khulngangliba khunja volunteer sing amadi state security force ki kangbun handuna akanba mongda khuttoknaki Kuttoknaba aduda kuki militant sire haina unconfirmed oiba paw amana hairi loinana harauthel maningi koktruk singsang parengda saramba kuki militant singi bunker mari amasu thugaikhre paw sina haibada hauji akanba mongda kuki militant singna landarakliba asi Singda khongbal maning konsa khulmanakta leiba mafam sing asidani loinana harauthel gi saruk kharadasu kuki militant sing thomjilaktuna nomai kapnaba asida saruk yari makhatana ahenba security force singna nomai kapnariba mafamda thomjinkhre hari